CM Biren may Houna Saoraduna, Lan Chatharagani Haina Laothokhre. Chief Minister N Biren ge, government asina war on drugs haiba khongjanga masangsilak padage. State asigi chingi district singda khundari ba tongan ba khuding makilusing basing. Civil society organization sing amade phurup ki lairiba apunbo organization kaya na Chief Minister N Biren sangsiliba war on drug asida mateng pangani loina na hana popi tharamba mafam singda popi pambi amuga na tharoi haiba wafam sing phongdoktuna lakrabagi matungda Haujik Singi district kharagi machi masida popi pambi thabagi video sing ngarang Chief Minister N Biren puthokpaga loina na Singi saktam kairaba phibam sing ubada Chief Minister mai Houna saubaga loina na popi thariba singi mathakta lan Chatharagani haina Laothokhre ngarang Chief Minister N Biren social media da thagalakhiba post amada Kangpokpi district ki manung chana leiba Selsi village amadi masigi akoibada hojik oiriba chingi phibam singi drone camera na kapa video ama upload tawduna phibam soklaba chingi saktam sing adu ubada Chief Minister N Biren angakpa phangna asawba phongdokhre mahakna thagalakhiba video aduda Chief Minister N Biren hai hojik kangpokpi amade tamai lambida tariba miyamna yengbiyo mafam adugi chingi hojik oiriba pungkokoklaba phibam asida turel de ising si tharakadaba adu ising phanglaroi mafam aduda hojik popi thariba kangbuna sizinariba sangkaya ama Saraga leire aduga hawai tharaki marakta popi pambi sing thazillaga popi pambi sing adu udana batawre asigumba masa khaktagi paisa tanana bakhanba miyamgi damakta kari sukhandaba environment ta kaiba chauna piriba mi sing asi mi ni haiba yararoi makhoi miyoiba khunai gi yeknaba ne manipur miyam pumna mak hauraga makhoi bu para ama tambiba matam oire hawjik khulgi ningthau ama difare popi thariba khul sing asigi ningthau pumna mak pharaga mapunsi supa jail da thamdraga de Manipur asi kanba ngamloi masi karamba jati no hawjik su government ki thabak tawba lairik laisu haidaba mi kaya ama yaure masa khaki hingnana bagidamak paisa gi damakta pumnamak po mangan ba si haunabra hawjik oiriba ching asi bu chingni haiba yakhigadra maram aduna ngasi piriba sina aroiba warning ne popi thariba singi mathakta lan lauthoklaga nei makoi khara khaki karbar da miyoiba ikhoi hatki haiba ga chapma nei masidi government na compromise tawroi Kulai pai ba oigera pai da boigera chapsan thengnaragani haina Chief Minister N Biren akan ba mawong da phongdokhre Manipur gi truck sing Nagaland da register tawnakhibadagi state ki revenue da saitheng pi de Manipur da mapan lamdagi pochai puthok pusin tawriba Manipur gi truck kaya Nagaland da register tawnakhibadagi Manipur lengak ta karakadaba revenue da achauba saitheng pi de revenue da mangjare khangna thingnaba pambai leitabana lengak su yenglaga leiri hai re Pausi asina phangba pauda hai pochai puthok pusin tawba truck sing ase ayambana national permit paibana makhoi sing ase state amadagi register tawbagi khudongchaba lei Manipur gi gari mapu ayambana makhoi gi truck sing gi registration ase Nagaland da tawraga Nagaland number da gari sing chelle hiram asigi matang da pausi asiga driver kharga wari sanabada hai Manipur gi gari sing na Nagaland da registration tawriba se tongan ba maram khara dagi nei Manipur da natana atai state singi gari kayasu Nagaland da register tawre Nagaland da register tawba gari sing state asi lansin ba matam da counter sign lawba da matam sangde amasung selfie adubo atopa state singi gari sing oiraba de counter sign asi tha ahum khudingge lawba na maram oiraga masi lawba da matam ka hena changba na gari gi miyoi sing da khudong sa da ba kaya mayok nai amarom da Manipur da truck sing registration tawba matam da piri ba pot puba yabage Loading capacity ase Nagaland ga yengnabada yamna hanthai Guwahati Nagaland da Chatharagani thoi panba truck ama register tawba matamda tan kun ge loading capacity gi ayaba pe adubu Manipur da de tan taraga manga dagi hena pi de asigumba phibam kaya asina Nagaland da gari sing register tawbagi maram oire awang nongpok state singi manung da gari registration tawbagi tax ase Nagaland na khwaidagi yamna pik na thire Nagaland da gari registration tawba matamda gari adugi mamalgi chada manga khaktamag registration fee oina lawre maram asina truck sing registration tawba matamda achoba senpham ama satpadagi kanba ngamnaba Nagaland da register tawnaba oiga nei atopa maram ama piraduna pawasina hai Manipur da register tawba gari sing na Nagaland phawba matamda Nagaland police amasung khulai paiba lup gaya gi miyoi sing na ngaihak leitana driver sing da miyot minei chathaba amasung awaba piba do Nagaland da registration tawraga Nagaland gi number da satpa gari sing de madugi miyot minai chathabagi chang hanthai hai re maram asina Manipur gi gari ayamba Nagaland da register tawnabani haina pawasina makhata re transport department ka nangnaba mafam dagi phangba pawna hai motor vehicle act
1988 ki section 40 ki matungin na kanagumba miyoy amana mahaki gari adu register tawgi hairabadi mahaki pokpham natraga mahakna lalolitik tawgadawriba mafam aduda yumpham oiraga tawgadabani haina yauribane paw asina hai asigumba issue ase laibak asigi achauba state singdasu masigi problem asi adumak leire Delhi, Bihar, Rajasthan, Maharashtra, Karnataka na chingba achauba state singdasu gari registration ki fee asi ka hena wangbana registration fee nemba state singdagi registration launa bagi wafam kaya thoi hai khe pawasina hai manipur gi oina su truck ki registration tawba matamda madugi tax adu tha ahum gi oina gari ge tones yenglaga chang ama leplaga lawwe state amaga registration tawba da lawriba senfam ase chap manahana na ba state mayam ge transport minister amasung official sing yawba mifam sing da puthok tuna khana khiba laikhre adubo Haujik Paubagi Wina, Tabak Wina on Topangam the Lay Manipurgi Gari Kaya Nagaland registration Toki Bibase State Asida Lakadaba revenue Kaya Nagaland the Satrivane Adubu National Highway sing the Cheliba Gari sing Aside National Permit Pai Bamasung Makoigi business Kimapam Yanglaga State Amada registration Toba Yabana Una State Asigi Yamla Basenpam Kaya Laothokhre Vaso Masi Tingnabagi Upai Lay 3 High Ray Haujik Lady Bapibamase Tinge Hyderabade State khudingmak chap manana tax system ama chanahandrabade masigumba si thingba waga nei maram asina uniform tax system ama hogdokpagi tangai fadaba tanja lakle haina pawasina makhatare laikhidraba singi mingda nupi macha khaktagi oiba multi-purpose hall gym yawba sports complex saragane Syam Kumar ngahan khokpum police station gi manung chana laiba nungsai tubungda lambi gi laibak thiba thogdok amada laikhidraba thambaldung higher secondary school yairipoke Mahiroi taret oza ama amasung warden ama punna miyoy mapan ngarang genuims ke mokta postmortem loiraba matung mayumda puthaduna aroiba mathong mangam pangthokre laikhidraba sing adu postmortem loiraba matung masa gi mayumda puthadringaida Thambalnu higher secondary school ki campus ta pusinduna school gi mahiroi oza sing amasung yamlaba miyam na hikat laikat tamduna aroiba oina ikai khumna ba utke thauramadu da saruk yakiba andro kendra gi MLA TS Syam Kumar na phongdokibada Harau na school gi study tour ni Haina satkiba oza sing amasung mahiroi sing laibak thiba thokdok aduda laikhidaba si khwaidagi hena thamoi sokningai ne 21/12 ase andro kendra gi itihas ta khwaidagi hena kawngam laroidaba numit ama uheuraga ne laikhidraba sing adugi mafam da ikai khumna bu utpo oina amasung makoibo matam supagi oina ningsingduna laihona bagi tamakta nupi macha khaktagi oiba achauba lam ama mafam aduda lawduna multi-purpose hall ama gym yawba sports complex ama saragane loina na hairiba complex ase semgat nabagi damakta new year numita yatra hunduna miyam da sinaragane laibak thiba thokdok aduge paw hek tabaga mafam adugi khunja sing Bishnupur police Khawpum police Tampaki amasung chingi mahiroi lupsing yawna miyoi kaya na asokpa nanglaba sing laikan na bohna kiba asokpa sing laikan na ba maikai kaya dagi mateng pangkiba sing yawna Laiva kasigi President, Prime Minister, Chief Minister, Health Minister, Cabinet Minister amade MLA kaya na hona kiba kaya adugi damakta hain ngai laita na tawbimal khangba amasung thagat pa phongdok le laikhidraba thawai sing adugi mafam dasu ikai khumna ba utpaga loina na mapugi laikol da ingna singna laiba oirasanu haina phongdokhe amaromda laikhidraba sing asigi mangani laihun yawba lakpa miyoi khutingba numit adugi waina andro kendra gi manungda lariba auto singna Atong malbara amata lauroi haina andro kendra da service tawriba auto driver singi maikai dage phongdorok le amaromda ngahan study tour satkiba Thambaldung higher secondary school gi mahiroi sing amade oza singna tongba bus ama None district ki manung chanba Longsai part 3 tuibung olka sarota accident thokpa dage rims amade ras medicity da pukhatuna laika nariba asokpa singi phibam Manipur gi governor La Ganesana hakthengna satuna yangshan khre Aroibada tabiriba pumnamak pu thagachare